ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯄꯪꯕ ꯁꯥꯎꯇꯣꯟ꯫ ꯂꯧꯕꯤꯔꯁꯤ ꯑꯄꯪꯕ ꯁꯥꯎꯇꯣꯟ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯁꯥꯎꯇꯣꯟ ꯀꯧꯕ ꯑꯄꯪꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯄꯪꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯪꯉꯤ꯫ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯪꯕꯒꯦ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯊꯤꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯁꯥꯎꯇꯣꯟꯕꯨ ꯄꯥꯝꯗꯨꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯑꯄꯪꯕ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯕ ꯀꯌꯥꯃꯔꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯇꯧꯗꯨꯅ ꯍꯦꯛ ꯍꯦꯛ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ꯫ ꯊꯥ 5-6 ꯁꯨꯔꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯤꯔꯦ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ꯫ ꯑꯁꯤꯕ ꯃꯆꯥ ꯑꯗꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯁꯥꯎꯇꯣꯟꯗ ꯍꯥꯏꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ꯫ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯐꯛ ꯑꯃꯅ ꯑꯃꯨꯛ ꯌꯣꯝꯁꯤꯟꯗꯨꯅ ꯁꯥꯎꯇꯣꯟꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯄꯗ ꯉꯁꯥꯏꯒꯤ ꯐꯛꯅ ꯌꯣꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯂꯤꯠꯊꯗꯨꯅ ꯂꯝꯕꯤꯗ ꯇꯥꯍꯧꯔꯦ꯫ ꯃꯗꯨ ꯁꯥꯎꯇꯣꯟꯗꯤ ꯈꯪꯗꯦ꯫ ꯄꯣꯂꯣꯏꯐꯝ ꯌꯧꯔꯗꯨꯅ ꯀꯣꯝ ꯇꯧꯗꯨꯅ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯣꯡꯐꯝꯒꯤ ꯀꯣꯝ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯐꯨꯝꯕ ꯂꯣꯏꯔꯗꯨꯅ ꯁꯥꯎꯇꯣꯟ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯥꯎꯇꯣꯟꯅ ꯉꯁꯥꯏꯒꯤ ꯂꯤꯠꯊꯗꯨꯅ ꯇꯥꯍꯧꯕ ꯑꯉꯥꯡ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯤ ꯑꯇꯩꯗꯤ ꯃꯆꯥ ꯁꯤꯔꯒ ꯂꯝꯕꯤꯗ ꯄꯪꯍꯨꯟꯗ ꯍꯨꯟꯗꯣꯛꯅꯕꯣꯏꯔꯦ ꯍꯥꯏꯅ ꯁꯥꯎꯇꯣꯟꯅ ꯈꯜꯂꯤ꯫ ꯃꯥꯅ ꯄꯣꯔꯛꯄꯗ ꯇꯥꯍꯧꯕ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯪꯗꯦ꯫ ꯌꯨꯝ ꯌꯧꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥ ꯁꯤꯈꯤꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯄꯗꯨ ꯎꯕꯗ ꯁꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯅꯨꯄꯤ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯃꯤꯗꯤ ꯃꯆꯥ ꯁꯤꯔꯕꯁꯨ ꯂꯝꯕꯤꯗ ꯄꯪꯍꯨꯟꯗ ꯍꯨꯟꯗꯣꯛꯏ, ꯀꯞꯀꯅꯨ ꯇꯣꯛꯂꯣ"꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯇꯨꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯆꯨꯝꯕ꯭ꯔꯅꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯨꯡꯁꯥ ꯊꯤꯕꯒ ꯂꯣꯏꯅꯅ ꯄꯥꯈꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯁꯥꯎꯇꯣꯟꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯅꯕ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨ ꯇꯥꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯇꯥꯔꯝꯂꯤꯕ ꯑꯁꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯆꯥ ꯇꯥꯍꯧꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯨꯅ ꯃꯆꯥ ꯑꯁꯤꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯜꯂꯒ ꯐꯨꯝꯖꯤꯟꯈꯤ꯫ ꯅꯣꯡꯃꯗꯤ ꯁꯥꯎꯇꯣꯟꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯪꯂꯦ, ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯂꯥꯏꯕꯛ ꯌꯦꯡꯂꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯣꯂꯥꯡ ꯑꯅꯤꯗ ꯊꯣꯏꯗꯤꯡ ꯄꯥꯟ ꯃꯥꯏꯔꯦꯅꯆꯤꯡꯕ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯒ ꯄꯥꯕꯣꯠ ꯂꯥꯛꯂꯒ ꯃꯔꯦꯡꯕꯥꯟꯗ ꯊꯣꯟꯗꯨꯅ ꯌꯨꯝꯗꯒꯤ ꯄꯣꯠꯇꯨ ꯌꯣꯟꯅꯕ ꯊꯣꯛꯂꯛꯂꯦ ꯁꯥꯎꯇꯣꯟ꯫ ꯑꯁꯨꯝ ꯁꯥꯡꯅ ꯆꯠꯂꯛꯄꯗ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯔꯦꯡꯕꯥꯟꯗ ꯄꯨꯔꯤꯕ ꯄꯥꯕꯣꯠ ꯑꯗꯨ ꯑꯃꯨꯛ ꯁꯤꯟꯒꯦ ꯇꯧꯕꯗ ꯃꯔꯦꯡꯕꯥꯟ ꯌꯦꯠ ꯊꯪꯕꯗꯗꯤ ꯁꯤꯟꯗ꯭ꯔꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯌꯦꯠ ꯑꯣꯏ ꯑꯗꯨꯗꯃꯛ ꯌꯦꯡꯂꯒ ꯄꯣꯠ ꯑꯗꯨ ꯌꯦꯠ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯂꯥꯛꯂꯦ꯫ ꯃꯁꯥꯅ ꯇꯧꯔꯤꯕꯗꯨ ꯁꯥꯎꯇꯣꯟꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯍꯥꯏꯕ ꯈꯪꯗꯦ꯫ ꯂꯦꯡꯕꯥꯟ ꯁꯤꯟꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯄꯗ ꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯁꯥꯎꯇꯣꯟꯗꯤ ꯃꯗꯨ ꯃꯌꯨꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯦ꯫ ꯑꯇꯣꯞꯄ ꯃꯤꯒꯤ ꯌꯨꯝ ꯑꯃꯗ ꯊꯨꯡꯂꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯆꯟ, ꯅꯨꯃꯤꯠ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯑꯗꯨꯅ ꯅꯪꯒꯤ ꯌꯨꯝꯗ ꯑꯩ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯄꯟꯈꯤꯒꯦ"꯫ ꯁꯥꯎꯇꯣꯟꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤ, ꯃꯥꯅꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯕꯤꯗꯨꯅ ꯂꯩꯕꯤꯈꯣ ꯄꯟꯕꯤꯈꯣ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯑꯍꯤꯡꯗꯨꯃ ꯂꯩꯍꯜꯂꯦ꯫ ꯅꯣꯡꯉꯥꯟꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯄꯤꯖꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯃꯨꯛ ꯆꯠꯍꯟꯈ꯭ꯔꯦ꯫ ꯃꯗꯨ ꯐꯥꯎꯕꯗ ꯃꯌꯨꯝꯅꯤ, ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯁꯥꯎꯇꯣꯟꯗꯤ ꯈꯪꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫
ꯁꯥꯎꯇꯣꯟꯅ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯗꯨꯅ ꯐꯥꯔꯨꯔꯦ꯫ ꯃꯌꯨꯝꯗ ꯄꯨꯔꯛꯂꯒ ꯍꯪꯉꯤ, "ꯅꯨꯄꯥ, ꯌꯨꯝ ꯑꯁꯤ ꯀꯅꯥꯒꯤ ꯌꯨꯝ ꯃꯥꯜꯂꯤ?" "ꯌꯨꯝ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯒ ꯃꯥꯟꯅꯩ", ꯁꯥꯎꯇꯣꯟꯅ ꯈꯨꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ, "ꯑꯩꯗꯤ ꯀꯅꯥ ꯃꯥꯜꯂꯤ?" "ꯅꯪꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒ ꯃꯥꯟꯅꯩ", ꯁꯥꯎꯇꯣꯟꯅ ꯈꯨꯝꯂꯛꯏ꯫ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯑꯁꯤ ꯅꯪꯒꯤ ꯅꯌꯨꯝꯅꯤ, ꯑꯩꯁꯤꯅ ꯅꯪꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯅꯪ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯅꯨ, ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯦ꯫ ꯁꯥꯎꯇꯣꯟꯅ ꯈꯨꯝꯂꯛꯏ, "ꯀꯔꯤ, ꯌꯨꯝꯁꯤꯕꯨ ꯑꯩꯒꯤ ꯌꯨꯝ, ꯅꯪꯕꯨꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ? ꯅꯆꯤꯟ ꯊꯤꯕ ꯋꯥ ꯀꯔꯤꯒꯤ ꯉꯥꯡꯂꯤꯕꯅꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯗꯨꯅ ꯁꯥꯎꯇꯣꯟ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ, ꯅꯪꯅ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯍꯥꯏꯔꯣ꯫ ꯂꯝꯕꯤꯗ ꯂꯥꯛꯄꯗꯗꯤ ꯅꯨꯄꯥ, ꯅꯪ ꯄꯣꯊꯥꯕ꯭ꯔꯥ?" ꯁꯥꯎꯇꯣꯟꯅ ꯈꯨꯝꯃꯤ, "ꯄꯣꯠꯇꯤ ꯄꯣꯊꯥꯗꯦ, ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯦꯡꯕꯥꯟꯗꯤ ꯁꯤꯜꯂꯤ, ꯄꯣꯠ ꯄꯨꯕꯗꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ, ꯅꯪꯅ ꯇꯧꯕ, ꯄꯣꯠ ꯄꯨꯗꯨꯅ ꯆꯠꯄꯗ, ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯐꯥꯎꯕꯗ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣ." ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯁꯥꯎꯇꯣꯟꯅ ꯄꯣꯠ ꯑꯗꯨ ꯂꯨꯝꯂꯦ ꯍꯥꯏꯗꯨꯅ ꯃꯔꯦꯡꯕꯥꯟ ꯁꯤꯟꯅꯅꯕ ꯇꯧꯕꯗ ꯂꯦꯡꯕꯥꯟꯗꯤ ꯁꯤꯟꯅꯗꯗꯨꯅ ꯂꯝꯕꯤꯒꯤ ꯌꯦꯠ ꯑꯣꯏꯗꯃꯛ ꯑꯣꯟꯊꯣꯛꯂꯒ ꯍꯥꯟꯅ ꯂꯥꯛꯈꯤꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯉꯁꯥꯏ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯊꯨꯡꯂꯕ ꯑꯗꯨꯃꯛ ꯍꯟꯅ ꯇꯧꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯦ, "ꯑꯁꯤꯅꯤ ꯅꯨꯄꯥ, ꯆꯨꯝꯂꯕ꯭ꯔꯥ ꯅꯌꯨꯝꯅꯤ ꯍꯥꯏꯕꯁꯦ?" ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯥꯛꯄꯤꯕꯗꯒꯤ ꯁꯥꯎꯇꯣꯟꯅ ꯃꯁꯥꯒꯤ ꯑꯄꯪꯕ ꯃꯇꯧ ꯑꯗꯨ ꯈꯪꯕ ꯉꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯥꯛꯄꯗꯒꯤ ꯁꯥꯎꯇꯣꯟꯅ ꯑꯆꯨꯝꯕꯗꯨ ꯈꯪꯕ ꯉꯝꯈꯤ꯫ ꯑꯄꯪꯕ ꯍꯥꯏꯕꯁꯤꯗꯤ ꯋꯥ ꯉꯥꯡꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯗꯨꯅ ꯀꯥꯟꯅꯕ ꯐꯪꯗꯦ, ꯊꯕꯛꯅ, ꯈꯨꯗꯝꯅ ꯎꯠꯇꯨꯅ ꯇꯥꯛꯄꯗꯗ ꯈꯪꯉꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫